Ngasigi house ki motion Manipur kunai da drug ki chaitheng nang liba haibasina effect ama oiraga miyam na wakal ta da badagini haibasina cause ama oiba ngasigi house asigi motion asidi Mr. Speaker sir tungan mamam sing habadi socio economic condition masida poverty unemployment lack of opportunities asina chingba sing rajniti ki tangdo laita da ba amasung senja thumja mahimasing tamba amasung support system da karakpa resourcing walakpa asina singbasing asidagi uhalagli bang asige condition asibu Mr. Speaker sir miyam da tashna duna lal haiduna khangdu lay bang asige house asige motion asidi Mr. Speaker sir ngasi maksu thok liba lal asida yekna bana lal khangna ifuru pusogatana yekna ba busogat khiduna mai pahan khibadi pamde so ngasige house asige motion asi lan mana I stand strongly against the motion and let me share my valid arguments categorically Mr. Speaker sir Laxaning basi education. Later layer banamar oraga amarumda sale tum ningtizana paragasu masama susing buningtizana yangstin bangam daba warak wate bangam daba imung sing dadi education ge sing mamangal si phang daba amasung psychoactive substance ga season bagi mangja basi khang daba namar kanda zai think sing asinang ni Mr. Speaker sir Mr. Speaker sir mer masina miyam hupna di masama susing budrak talai surusu haida di insilude thausa daba warak wateng bangam daba imung kharagi warini Kudam mo naman tang Panjarabada 2019 ki survey amagi matung ina Bishnupur district ki 50% hanba drug users sigdi ning thojam tom bagum basatra di high school pass taw kide marmas ni Mr. Speaker sir ngasigi motion si lali mathang na laksaning basina political instability rajniti ki tangdo laita daba masama sa ki takhanba amasung senja thumja kaya marum asina marum orakanda leibak ngak liba rajniti wala phawbana ngasigi mayai ka ban isa nachingba kaya marum amalalo Mr. Speaker sir kudam mo naman tang Panjarabada 2018 da hanagi minister obiramba thunawjam sem kumar su drug trafficking case kamari lena phaki Mr. Speaker sir maramaduna individual kharana se thing singa sinang halagbani miyam da taisna budi lan ngani motion se amuka silali sir mathangda laksining basina systematic failure healthcare law enforcement amasung support system da mangthar bakai thar bakaya sina maram or kan Mr. Speaker sir je think singa sinang libani khudam moina matang Panjarabada 2020 da law so ki chief minister gi sothar basing gi haiba program asi allocate tona bagi tamagda lupa ko dikun manga saranga $3.3 million USD asi Manipur government na utilize to the fail or maram or kanda zero functional rehabilitation center no significant reduction in drug abuse continued rises in drug related crimes as basing as historically marams ni Mr. Speaker sir individual kharana I think singa sinang halibani miyam ta taisna badi langani motion sim kuslali sir mathang da laksaning basina community efforts community groups camera masu organization camera amana drug bulana season basi thinking ba to khina ba amasu hakchang phana lekhina bagi damakta kana onari sir khudamoi na matang Panjarabada maya pai mai don singa sina 2005 taki 15 phau basida community based counseling peer support groups vocational training family involvement asina sing basinga sigi khutang da Impal West District 5,000 hand drug users sing di rehabilitate over the 75% success rate thambang am kramer Mr. Speaker sir individual kharana say things sing sinang halibani miyam da taisna bdi lan ngani motion sim kaslali sir mathang na laksaning basina khudong chaba sing phangbawa silakba hingana bagi lambi usalakta ba support lai silakta ba job opportunity sing lai silakta ba namar or kan maru orna inkhalalumana ha sing youth sing asida wakal so kitana maya gaban ni sa kaya drop na singba kaya marumam dalay sukri Mr. Speaker sir kudam mo nam tang Panjarabada 2019 ge all Manipur students yun na pikiba report amagi matungina Manipur state ki 50% han ban na hasing di jobless or banamam or kanda drug talay sukri maram na Mr. Speaker sir ngasigi mo sila silali matang dalak saning bana ngasigi asigum laban na hasing asida drug laluli basingi CN that from Mr. Speaker sir kudam moina matang Panjarabada 2019 da local side zaw si Manipur Park sa namadi state da si budak lanol na pagi transit point amo in season na bagi damagta phaki maramas ni Mr. Speaker sir individual kharana I think sing nang halibani miyam da taisna budi lan ngani motion na si mukasulali sir Mr. Speaker sir ay na mathagta panja ki bisinga sinanga sige house ki motion Manipur khunai da drug I think nang libasi miyam na wakal ta da bading ni haibisi lala habsi make thing no sir so I request honorable prime member Mr. Speaker sir to kindly withdraw the motion from the floor of the house. Thank you, Mr. Speaker sir, and my pronouncement.